ꯃꯄꯥꯟ ꯍꯣꯟꯖꯨ ꯁꯥꯒꯄꯨꯝꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯨꯅ ꯀꯩ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯕꯗ ꯃꯌꯥꯝꯅ ꯅꯍꯥꯟꯩ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤꯕ ꯑꯩ ꯏꯅꯥꯎꯅꯨꯄꯤꯅ ꯂꯨꯍꯣꯡꯕ ꯀꯣꯏꯕꯒꯤ ꯃꯇꯥꯡ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯊꯣꯛꯂꯛꯑꯦ ꯂꯨꯍꯣꯡꯗꯒꯤ ꯏꯃꯨꯡꯗꯤ ꯖꯇ꯭ꯔꯥ ꯇꯧꯅ ꯊꯣꯛꯂꯛꯑꯦ ꯑꯩꯅ ꯃꯟꯗꯂꯤ ꯃꯅꯨꯡ ꯆꯪꯉꯛꯄꯒꯤ ꯃꯇꯥꯡꯅꯤ ꯃꯌꯥꯝ ꯑꯣꯔꯤꯖꯤꯅꯦꯜ ꯁꯥꯎꯟꯗꯣ ꯃꯌꯥꯝ ꯃꯐꯝꯗꯗꯤ ꯇꯥꯍꯟꯕꯗꯤ ꯉꯝꯖꯗ꯭ꯔꯦ ꯃꯔꯝꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯏꯁꯩ ꯌꯥꯝ ꯊꯥꯕꯅꯤꯅ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯚꯣꯏꯁꯁꯦ ꯑꯣꯚꯔ ꯑꯣꯏ ꯇꯧꯖꯔꯦ ꯃꯌꯥꯝ ꯁꯤꯒꯤ ꯃꯇꯥꯡꯁꯤꯅ ꯏꯅꯥꯎꯅꯨꯄꯤꯁꯦ ꯇꯥꯟꯖꯔꯝꯗꯥꯏ ꯃꯇꯥꯡꯅꯤ नमो भगवते वैश्य धीमहि धियो न प्रचोदयात् 병아 मसागी नते जाइने दिसु जाइ नते लारिन हाइबुनि होय होय सही जे करो तो फोन करो
ꯃꯌꯥꯝ ꯏꯅꯥꯎꯅꯨꯄꯤꯁꯦ ꯂꯨꯍꯣꯡ ꯂꯣꯏꯔꯛꯄꯩ ꯃꯇꯥꯡꯅꯤꯁꯤꯅ ꯕꯤꯖꯤ ꯐꯤꯅꯥ ꯄꯨꯜꯂꯤ ꯁꯤꯒꯅ ꯕꯥꯃꯣꯟꯅ ꯁꯤꯅ ꯂꯨꯍꯣꯡ ꯂꯣꯏꯔꯛꯄꯒꯤ ꯃꯟꯗꯂꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯑꯒ ꯀ꯭ꯋꯥꯒ ꯏꯟꯅꯕꯗꯣ ꯊꯨꯝꯍꯥꯎꯒ ꯏꯟꯅꯕꯗꯣ ꯑꯗꯨ ꯃꯇꯥꯡꯗꯨꯅꯤ ꯃꯌꯥꯝꯁꯤꯅ ꯁꯤ ꯕꯦꯜ ꯃꯈꯣꯟꯒ ꯇꯥꯍꯟꯒꯗꯕꯗꯨꯁꯨ ꯅꯥꯀꯜꯗ ꯏꯁꯩ ꯊꯥꯕꯅꯤꯅ ꯃꯌꯥꯝ ꯇꯥꯍꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯃꯐꯝꯗ ꯑꯣꯔꯤꯖꯤꯅꯦꯜ ꯁꯥꯎꯟꯗꯣ ꯀ꯭ꯋꯥ ꯏꯜꯂꯤ ꯏꯅꯥꯎꯅꯨꯄꯤꯗ ꯏꯅꯥꯎꯅꯨꯄꯤꯅ ꯑꯃꯨꯛ ꯏꯟꯈꯔꯦ ꯀ꯭ꯋꯥ ꯃꯌꯥꯝ ꯃꯌꯥꯝꯁꯤꯅ ꯏꯅꯥꯎꯅꯨꯄꯤ ꯊꯤꯜꯂꯝꯗꯥꯏꯒꯤ ꯃꯇꯥꯡꯒꯤ ꯆꯤꯆꯦ ꯑꯩꯒꯅ ꯑꯩꯈꯣꯏꯕꯅꯤ ꯆꯪꯅ ꯆꯥꯛ ꯏꯟꯕꯤꯔꯤꯅꯤ ꯄꯄꯥ ꯃꯃꯥ ꯊꯤꯜꯂꯝꯗꯥꯏꯒꯤ ꯄꯄꯥ ꯃꯃꯥꯗ ꯈꯨꯔꯝꯗꯥꯏ ꯃꯇꯥꯡꯒꯤ ꯃꯌꯥꯝꯁꯤꯅ ꯃꯌꯥꯝꯁꯤꯒꯤ ꯃꯇꯥꯡꯁꯦ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯃꯇꯥꯡꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯑꯁꯤꯅ ꯕꯣꯔꯒꯤ ꯌꯨꯝꯗꯅꯤ ꯕꯣꯔꯒꯤ ꯒꯦꯠꯇ ꯃꯧ ꯂꯥꯛꯑꯝꯗꯥꯏꯒꯤ ꯇꯥꯡꯉꯤꯅꯤ
ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯅꯦꯛꯁꯀꯤ ꯄꯥꯔꯠꯇꯗꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯅ ꯃꯣꯃꯣ ꯈꯨꯠꯂꯛꯄꯒꯤ ꯃꯇꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯃꯌꯥꯝ ꯑꯅꯧꯕ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕ ꯇꯥꯔꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯗ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯝꯃꯨ ꯃꯌꯥꯝ ꯄꯥꯔꯠꯄꯨ ꯉꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯅ